Chayol amagi sagol se numit khudingi pangthoktuna lakliba liangmai Imphal market handak chayol gi oina lakliba sagol sel numitta khurai konsam lekai da leiba youth organization sporting club ta pangthoknanaba sem saramba adu korkom na kauriba total shutdown maram oiraga yaithokle haina liangmai Imphal market committee na thadorakpa chayol amana miyam da khanghalakli chayol asina makhatana Mathang Chayol gi sagol se numitagi liangmai Imphal market makhatana chathagani liangmai Imphal market fambada support tawriba miyambusu thagat pafungdok pagaloinana makhatana leptana support tawbiu haina su liangmai Imphal market committee gi maikai degi miyamda appeal tawrakli Manipur police na gari huran bamiyoy ani fare police na fara bamiyoy sing adudi Muhammad Milan chahi kuntaret leifam Golapati maning laikai amasung Muhammad Serajun chahi kungataret leifam Bisnupur district ki Borayang bidagine hauzikna new chakon da leibani hairi miyoy ani asina medical directorate lamfelda gari huran ge tawringaida police na fabani hairi miyoy ani asigi mathakta case ama register tawduna makhata na thijinba haukhre hairi Security force na aina thinkraba lal hawlub KCP PWZ gi active cadre ama Imphal West District ki Lamphel Police Station gi manung chanba Langol Lai Manai area da gi faraba miyoy adudi Akham Romesh Singh atopa ming thoisena chahi kuntra leifam tawpopi mayai lekai Bisnupur district tagini miyoy asi misam miyam dagi senkhai tumkhai tawbada chenaba miyoy ni miyoy asi dagi mobile phone ama amasung Aadhar card ama recover tawki hairi Nakalamaromda thasigi nipanda security force na KYKLO gi active cadre amasu fare police na farba miyoy adudi ahan them Punikanta Singh atopa ming Deepak chahi nifuhumdoi leifam Imphal West District ki fumlau maning laikai degine mahakpu police na Technopal District ki More Police Station gi manung chanba Sunrise Ground manakta gi fabani hairi Tasigi Mapanda Churachandpur District ki manung chanba Hinkapot village chagi security force na khusukhulai sing fagat khrei fagalaba khulai sing adudi pokhai bayaba machak sing yauba improvised mortar ama HE bomb ani smoke grenade ama amasung tongan ba nongmai hapnanaba ahangba case kun gataret fagat ki haina police na thadorakpa report amana hairi